ꯊꯥꯁꯨ ꯌꯥꯝꯁꯤꯜꯂꯛꯂꯦ ꯂꯟꯆꯦꯟꯕꯤꯁꯨ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯊꯕꯛꯇꯣ ꯆꯠꯄ ꯈꯔ ꯆꯠꯇꯕ ꯈꯔꯅꯤ ꯉꯁꯤꯗꯤ ꯑꯔꯨꯕ ꯆꯠꯊꯣꯛꯇꯕ ꯌꯥꯗꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯁꯤꯜꯂꯛꯄꯅ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯏꯁꯤꯡꯕꯨꯗꯤ ꯂꯟꯆꯦꯟꯕꯤꯅ ꯊꯣꯡꯂꯕꯅꯤ ꯁꯨꯝ ꯍꯤꯞꯆꯤꯟꯗꯨꯅ ꯂꯩꯕꯁꯨ ꯐꯔꯣꯏꯗꯕꯅ ꯍꯦꯟꯗ꯭ꯔꯤꯛꯁ ꯈꯨꯗꯥꯡꯗ ꯒꯥꯔꯤꯗꯨꯃ ꯁꯤꯖꯤꯟꯗꯨꯅ ꯀꯨꯝꯊꯔꯛꯏ ꯆꯥꯛꯀ ꯂꯣꯏꯔꯕ ꯅꯪꯕꯣ ꯂꯟꯆꯦꯟꯕꯤꯅ ꯂꯣꯏꯔꯦ ꯗꯗꯥ ꯊꯤꯔꯛꯅꯕ ꯇꯧꯔꯒꯦ ꯀꯩ ꯊꯣꯡꯉꯒꯦ ꯑꯌꯨꯛꯅꯤꯅ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯀꯥꯡꯁꯣꯏꯒ ꯉꯥ ꯑꯌꯥꯏꯕ ꯑꯃꯒ ꯇꯧꯔꯦ ꯐꯔꯦꯗ ꯍꯥꯎꯔꯅꯤ ꯑꯗꯣ ꯅꯪꯁꯨꯅꯦ ꯆꯥꯅꯤꯡꯕ ꯊꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯎꯀꯣ ꯑꯇꯩ ꯆꯥꯅꯤꯡꯉꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯅꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯈꯣꯠꯇꯕ ꯇꯧꯔꯗꯤꯅꯦ ꯑꯩꯉꯣꯟꯗ ꯁꯠ ꯄꯥꯎ ꯄꯤꯔꯛꯇꯧꯕꯅꯤ ꯍꯣꯏ ꯄꯤꯔꯛꯀꯦ ꯗꯗꯥꯁꯨ ꯊꯕꯛꯇꯣ ꯋꯥꯈꯜ ꯂꯨꯝꯊꯗꯅ ꯐꯖꯅ ꯆꯠꯄꯤꯌꯣ ꯑꯩꯒꯤꯕꯨꯗꯤ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯅꯪ ꯑꯩ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯣꯠꯁꯤꯟꯒꯅꯨꯀꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯣꯏ ꯕꯥ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯂꯣꯠꯄꯗꯧꯅ ꯅꯪꯗꯤ ꯑꯩꯅ ꯆꯠꯊꯣꯛꯂꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯍꯦꯛꯇ ꯈꯪꯖꯤꯜꯂꯝꯃꯤ ꯑꯗꯣ ꯑꯐꯕ ꯅꯠꯇꯦ ꯏꯆꯥꯗ ꯁꯣꯛꯇꯣꯏꯅꯤ ꯂꯟꯆꯦꯟꯕꯤꯁꯨ ꯆꯥꯛꯇꯣ ꯊꯤꯗꯨꯅ ꯊꯥꯡꯗꯣꯔꯛꯂꯤ ꯃꯄꯥꯝꯕꯣꯝꯗꯨꯁꯨ ꯌꯥꯝ ꯆꯣꯡꯉꯤ ꯉꯁꯤꯗꯤ ꯋꯥꯈꯜꯗꯣ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯨꯗ꯭ꯔꯦ ꯆꯥꯛꯁꯤ ꯏꯪꯈ꯭ꯔꯅꯤ ꯆꯥꯊꯣꯛꯄꯤꯔꯣ ꯗꯗꯥ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯕꯦꯁꯤꯟꯗ ꯃꯈꯨꯠꯇꯣ ꯍꯥꯝꯂꯨꯔꯕ ꯇꯨꯡꯗ ꯂꯥꯛꯇꯨꯅ ꯐꯝꯊꯔꯛꯏ ꯅꯪꯁꯨ ꯈꯔ ꯆꯥꯊꯣꯛꯎꯔꯣ ꯂꯥꯛꯑꯣꯗꯅ ꯌꯥꯔꯅꯤꯌꯦ ꯑꯩꯗꯤ ꯍꯣꯔꯦꯟ ꯏꯃꯥꯒ ꯆꯥꯍꯧꯔꯒꯦ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯇꯧꯁꯤꯟꯈꯤꯗ ꯉꯥꯏꯔꯤꯕꯅꯤꯅ ꯄꯨꯛꯁꯦ ꯏꯊꯟ ꯊꯜꯂꯦꯕ ꯐꯔꯦ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯆꯥꯛꯇꯣ ꯐꯨꯐꯥ ꯀꯥꯝꯗꯨꯅ ꯆꯥꯏ ꯂꯥꯛꯂꯤꯕ ꯀꯣꯜꯁꯤꯡꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯄꯥꯏꯗꯦ ꯁꯥꯏꯂꯦꯟ ꯊꯝꯖꯤꯜꯂꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯎꯪꯈꯠꯅꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯟꯆꯦꯟꯕꯤꯒꯤ ꯐꯤꯕꯝꯁꯤꯗ ꯈꯪꯍꯟꯅꯤꯡꯗꯕꯅꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯇꯨꯅ ꯕꯦꯁꯤꯟꯗ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯦ ꯃꯆꯤꯟ ꯇꯦꯡꯂꯕ ꯇꯨꯡꯗ ꯂꯟꯆꯦꯟꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛꯇꯨꯗ ꯃꯅꯝ ꯅꯝꯕꯤ ꯂꯥꯏꯕꯛꯇꯁꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯂꯣꯏꯔꯒ ꯃꯈꯨꯠꯇ ꯃꯌꯥꯅ ꯀꯛ ꯆꯤꯛꯇꯨꯅ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥꯒ ꯗꯗꯥꯁꯨ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯒꯦ ꯍꯪꯒꯠ ꯍꯟꯗ ꯀꯨꯝꯊꯣꯛ ꯀꯨꯝꯁꯤꯟ ꯌꯥꯝ ꯇꯧꯔꯝꯒꯅꯨ ꯇꯨꯁꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯅꯤ ꯂꯟꯆꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯗꯗꯥ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯊꯣꯛꯂꯛꯑꯅꯨ ꯍꯣꯏ ꯗꯗꯥ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯟꯆꯦꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯌꯦꯡꯍꯧꯏ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜꯗꯨꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ ꯃꯅꯥꯛꯇꯗ ꯅꯛꯅ ꯑꯗꯨꯃꯛ ꯂꯩꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗꯕ ꯃꯊꯧꯅ ꯉꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯥꯁꯨ ꯀꯨꯏꯅ ꯄꯟꯊꯗꯦ ꯃꯄꯨꯔꯣꯏꯕꯅ ꯆꯥꯔꯝꯕꯒꯤ ꯆꯒꯨꯝꯗꯣ ꯁꯦꯡꯖꯤꯟꯗꯨꯅ ꯀꯣꯜꯂꯤꯛꯇꯣ ꯄꯨꯔꯛꯇꯨꯅ ꯐꯦꯡꯗꯣꯛꯏ ꯂꯩꯁꯤꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯍꯣꯡꯕ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯤ ꯃꯥꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕ ꯀꯔꯤ ꯁꯣꯏꯈ꯭ꯔꯕ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯉꯔꯥꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯍꯜꯂꯛꯄꯅꯤ ꯃꯥꯅ ꯕꯦꯜꯀꯣꯅꯤꯗ ꯐꯝꯗꯨꯅ ꯀꯌꯥ ꯋꯥꯅ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯈꯤꯕ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯃꯇꯦꯛꯇꯣ ꯑꯌꯨꯛꯇꯨꯁꯨ ꯂꯩꯁꯤꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯅ ꯆꯥꯈꯤꯗꯕꯗ ꯐꯖꯅ ꯌꯣꯠꯁꯤꯟꯕ ꯌꯥꯈꯤꯗꯦ ꯁꯤꯟꯊꯥ ꯑꯃꯗꯤ ꯑꯍꯜꯁꯤꯡꯒꯤ ꯃꯥꯡꯗ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯈꯣꯝ ꯑꯃ ꯑꯅꯤꯈꯛꯅꯤ ꯆꯈꯥꯎꯗꯨꯗ ꯇꯥꯍꯟꯈꯤꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯃꯌꯥꯗ ꯀꯛꯆꯤꯛꯈꯤꯕ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯗꯨꯃꯁꯨ ꯃꯄꯨꯔꯣꯏꯕꯗꯣ ꯑꯌꯨꯛ ꯆꯥꯐꯝ ꯈꯪꯂꯝꯃꯔꯣꯏ ꯈꯟꯅ ꯆꯥꯛꯇꯣ ꯉꯜꯂꯞ ꯊꯣꯡꯗꯨꯅ ꯉꯥꯏꯖꯈꯤꯕꯅꯤ ꯃꯌꯥꯝꯗꯨꯅ ꯆꯥꯕꯒꯤ ꯐꯝꯊꯅꯔꯛꯄꯗ ꯂꯩꯃꯅ ꯕꯦꯃꯥ ꯁꯅꯥꯒꯤ ꯊꯕꯛꯇꯤ ꯊꯦꯡꯕ ꯉꯟꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯌꯨꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯀꯩꯁꯨ ꯆꯥꯔꯝꯃꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯈꯔ ꯆꯥꯃꯤꯟꯅꯍꯧꯔꯁꯤ ꯁꯅꯥꯒꯤ ꯁꯔꯨꯛꯇꯣ ꯐꯖꯅ ꯀꯨꯞꯁꯟꯕꯤꯔꯒ ꯊꯝꯂꯝꯃꯣꯅꯦ ꯅꯪꯕꯣ ꯏꯃꯥꯁꯦ ꯌꯥꯔꯅꯤꯗ ꯏꯌꯥꯝꯕꯨꯡ ꯆꯥꯗꯅ ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯇ ꯆꯥꯕꯗꯨꯁꯨ ꯅꯃꯧ ꯅꯨꯡꯉꯥꯏꯖꯗꯦ ꯏꯌꯥꯝꯕꯨꯡꯗꯣ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯊꯦꯡꯂꯛꯇꯧꯕꯁꯨ ꯃꯥꯟꯗꯦ ꯑꯩ ꯃꯥ ꯂꯥꯛꯑꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯁꯤꯟꯊꯥꯅ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯤ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛꯈꯤꯕꯁꯦ ꯃꯣꯏ ꯃꯃꯥꯟꯅꯕ ꯄꯨꯟꯊꯣꯛꯎꯔꯦꯅ ꯑꯗꯨꯝ ꯆꯥꯔꯒ ꯂꯥꯛꯄꯁꯨ ꯌꯥꯎꯕꯅꯤ ꯅꯝꯁꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯝꯅꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ ꯏꯌꯥꯝꯕꯨꯡꯅ ꯆꯥꯔꯒ ꯂꯥꯛꯑꯒꯅ ꯑꯩ ꯑꯗꯨꯝ ꯀꯨꯝꯃꯒ ꯆꯥꯔꯒꯦ ꯁꯤꯟꯊꯥ ꯏꯃꯥꯁꯤ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯣ ꯏꯅꯝꯁꯤ ꯅꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯛꯀꯦ ꯂꯩꯃꯅ ꯁꯤꯟꯊꯥꯗ ꯃꯈꯥ ꯇꯥꯗꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯈꯤꯕꯅ ꯁꯤꯟꯊꯥꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯁꯅꯥꯒꯤ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ
Schoolgi, storegi, brickfieldgi, jewellerygi, thabak yami yeknaba mishu wat ponte. Manipur se hingba yamna ludauri. Mina khasiktang shell pai khalakpa. Nungairakpa uba yade. Adu party gi adani. Sudana nungaining mayam sina laibak se laira hanbani. Miyan macha singshina Manipur da laklaga shell tanduna mayumda thai. Pura da lan kayama shanakri. Aikoi maitai macha singshina kadai da kari shusige haibadi khante. Ahauba na chaning liba. Maril na talliba. Lamdam se hingba ludauri. Laimana. Sanagi handak naune school lama sagat pado. Kari lup na no. Lag yang kay moy da pidradi saba yaroy na hay. Adugi sumara yam na taunari mali. Sinthana. Aikhoy Manipur se pomloy hegloy re. Moy gumba asaba lup mayam se tum na shikradi wayam heg sang do bani. Lag yang kay sibu tathagi paisa udawa da pangpan da pan badong na. Manam tat pamakay pura pado bani. Shudi shuning da na nungay ning ba mayam se. Laisi henbi sanari bawari do munna tai yausil ludrabasu mi paibagi sor tattana holi bani mapuroi babo mana thamoi singna nungsibasu hauраklabani laimana bema laimana adumna kaurakpada laisi henbi masadu ikhang khangna hau kai hai ki ma nang sunya wakhal loksing leibi oido bani ko sanana matha sadana halakpada ingna tapna Magi apambado khangdokna bohano phingatuna nachinna kha khumnaba yade koibe ma hoi masi laimaning them ani do chaba loiduna haugatkre sinthana chagumdu loishinba hawi laisi hen bina changsilaktuna sintha yarani ye inam si loisil haurage nang ka da pothana ba tawjaruro yare da inam si yamba sunate aikhoi khakna chabaibo chak thongba su aina yaudre Simade isum loisilage aduga wari su sasi Laisi hen bisu sintha tawrasanu khanna handorakli ma masadu itaw tawi sanarambo wari dunasu hena mabu leifam khanghandre hangningi phone tawduna lakhiroidra halakhiroidra kari khudong thiba thokle haina adubu ma ngamde sintha su beshinda kolik to haptuna phengna Inamse Laisi hen bisu sintha gi nakta changshinduna nakna leblai kai haige nang aikhoy ambung se loina ba wabra wade kai dawrage ngarang su inam si sara hele ai khangi aduga ayuk su masai phajana chade haujik su yambung na thengna hala adi ngarang di chak saye nungdang do noi yambung na hala aga punna chai ayuk tu di khangde Sintha ai yambung na kaisu sadana chatkibada kai charam ni khanbada chaning thakning ba pokte Sintha laisi hen bigi matawdo nungsiba su phawi nungai da basu poi laisi hen bi sintha da onchinduna Sintha ai nangonda wamade hangningi hango kai wano aina khangbo oiradi amata chithadana khumge yambung gala chenbiga se kamaina kaina krino Sinthado laisi hen bida haifet yenglai kai maramgi wafam du maknupi tu na hanglakli bahaina su khalli laisi hen bi charang na rawa khalduna amuk su hanjina hanglai ai wakhal se yang wari Sintha nang khangladi aingonda mukta sengna haibiyo ai kai dongnungda wari do taraga imong sidai khongsu thangdoktuna chakhiroye aduba asengbadamadi aina su khangningba phawrore Sintha kolik to phengba loishinduna dining table tu thamlammi mafam chana haplamda laisi hen bigi makhut to paiduna magi katamna purai tanikla thamoini nungsibana mi paibana khambanbana ngawrabi thamoini Sintha na chingduna purakpada mana su yaduna matung ilakle Sintha kagi thongduba thingjilli laisi hen bi ngasai mekhai khangjilamba mapido mitlududa nik jon ba hauраklabani inamse warise kadai dagi hauraga inamsi da liduna khangangane haiba ai khangdre adubo aina inamsi da haijaning ba hairabadi yambung bu thadoktuna chatpikino yambung gi punchi bu kan biduna anau ba lambi amada lamjing lakpangam gadabidi
inamsi khaktani. Laisi hen be khumde taning libo warido liraklo tanaba ngairi haigum sinthasu lotlubada oiraroi maduni hena maisa langnanaba maram ama oirani khanglabada warido liba haurai. 2024 Marshando mapangi company ga collaboration tawnaduna chalaigadaba amagidamak aruba meeting yawba chatkani haina langnarakpa matangni. Marshan matam khara chathokadaba leibana ngasidi sinthasu puduna lanjenbigi su yauna chana thaknaba setnaba dress apam apamba moigi oibadagi nattabadagi leibiba purai. Marshana aina mapa laikhraso nu enidi pau phajana phauno university phajana chalo lepkano langdana ai udrina koicha chatana tawgano ko nu enima. Sinthana aibo university yam lepai type ta toro nangni na ina kirise yumdaina college ne na thokraga kayarakno koiba chalamido exam achobo thani hairaga adumaina lair thawa yaudradi oiroi ko aibu toro kaina nangdi kyam phasage. Lanchen bidi ani do ki wari do yaurakte phone do metuna lei Marshan uribani ma masado isaudi sauninge haibabu machan yaubudunara wangang lakte. Sinthana adu yambo ayasi dali hauge ko kari muk tawruge haibano KFC da changu se hairaga ina Lanchen biga punna changmina roba ayada baini kari nu yada babo aduga nangne nanam si sida ming kauno se aina hanjin hanjin hairabani ko ngang basak pa yam laude as minggaw gi wabu hayeng yumda laaga adum kaudo ba leirabani library da Romita ga changu shena haina baini. Marshan so Lanchen biga tongana wari su khara saning baga machana library changane haibaduga phare khamdi khamagi aduga library nataba atai atopa daga chatlamaba ai di hekta santhadawni thengnan jilakpa yaroi ko hoi be yam bong phare asi haidona Marshan gari khami machan na kumkhibaga lupa lising amasu machanupi da pirami sese sina no eni punna kaino machaminaro. Sinthasu paisa du laushilli haujik phawbal Lanchen bidi machi lenglakpa natte onkhattuna wahi amatasu hairakpa tawdi magi phone met pham thokpa adumak metuna lei. Sinthana kumkhibaga Marshana lamlaktuna nupi dui phone do mulli as piro ayambong Jan nangai na yengge ni yengbani ngasai dai nang tawri do kaino ai se lapna chatkhane haibagi mama ngai dawna nangi na saduda nungai taba machet ama phawbagi mami ude nang khalise kaino adugira yambong na ngasai dai phi kami se sidabu kai henjina wasiningai oige pa halak oido busunate thabagi chatoini adum halak taw leire. Marshan wa makha tarakte phone du da suktuna yengoraga kanano Hendrix se imanabane namanaba oiraga thanari message mayam sina karino nong phadok phagi zugai dongna basu athingba thamkhraba nungsibada phagi yabra chan yambo ibani gi mari se koina lehan che hairadi aina tawba thabak yam yengshin birak tabana phabo oini naning na khata mona hanna yengda wasa panduna thadokpadura nangna pami se ai adumakte haikidabra haina khalle. Yambo punchi se kharasu nungai thoktradi kaino punchi haibasidi makhal mathelni matang matamna pirakpa khuding mahau tangdawni marik mahau thokna jan mathel singduga nuksiba haibasiga hiram khuding da khetnabani ngasi phawbada nang nattaba kanagumbi amatabu aina chingshinduna punchigi mathel oina bohna khedri aina yambung na badu tawno haina thingkiba leite yambungi punchini yambungi apambani isa na pamba tawnarase hairibra nangise. Lanchen bi tumin lei nungsi jarubi thamoiduna tangna khanjabi oibana asawba khuding phudoktuna tathina chaiba sungamlude. Marshan wangangde Hendrix ke number do block tawduna thanaramba message sing kakthali number do so phone du dei kai sordo amukhak sangna honthaduna hairi chan aina ngonda saude waruba sungamde adubu nang matunga sum tawgano thamoi se phathaba ngamda ai yawai kai layuge kai du chachige
ꯂꯟꯆꯦꯟꯕꯤ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯏ꯫ ꯇꯝꯊꯤꯕ ꯃꯇꯧ ꯈꯛꯇꯃꯛ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗ ꯎꯠꯄ ꯍꯩꯕ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯁꯣꯏꯕ ꯎꯠꯊꯣꯛꯄ ꯁꯨꯛꯍꯩ ꯍꯩꯇ꯭ꯔꯕ꯭ꯔꯥ? ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯕꯤ ꯑꯃꯒꯨꯝ ꯍꯧꯖꯤꯛꯁꯨ ꯑꯍꯣꯡꯕ ꯂꯩꯇ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄꯗ ꯏꯔꯥ ꯊꯥꯡꯂꯤꯕ ꯃꯤꯠꯂꯨ, ꯑꯋꯥꯕ ꯂꯣꯠꯁꯤꯟꯕ ꯃꯤꯅꯣꯛ ꯎꯔꯛꯄ ꯃꯤꯀꯨꯞꯇ ꯅꯨꯄꯥ ꯃꯉꯣꯟꯗ ꯉꯥꯊꯔꯛꯏ꯫ ꯂꯥꯟꯖꯔꯤ ꯆꯤꯟꯕꯥꯜꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯇꯧꯗꯨꯅ ꯇꯥꯛꯂꯤꯕꯒꯨꯝ꯫ ꯁꯤꯟꯊꯥ ꯃꯈꯥ ꯇꯥꯅ ꯋꯥꯔꯤꯗꯣ ꯁꯝꯊꯔꯛꯇ꯭ꯔꯦ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯑꯇꯣꯞꯄ ꯃꯔꯝꯗ ꯀꯣꯟꯅ ꯍꯪꯂꯒꯦ ꯈꯟꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯁꯤꯒꯤ ꯃꯔꯝꯁꯨ ꯂꯩ꯫ ꯅꯨꯡꯁꯤꯖꯕ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯕꯒꯤ ꯋꯥꯔꯤ ꯈꯪꯂꯛꯄꯗ ꯃꯣꯃꯣ ꯅꯣꯛꯅ ꯍꯔꯥꯎꯅ ꯇꯥꯈꯤꯗꯧꯕꯤ ꯂꯩꯇꯦ꯫ ꯕꯦꯜꯀꯣꯅꯤꯗ ꯐꯝꯗꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯖꯈꯤꯕ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯅꯥꯛꯇ ꯆꯪꯁꯤꯟꯁꯨ ꯍꯥꯏꯖꯔꯨꯏ꯫ ꯅꯨꯡꯁꯤꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥ ꯃꯥꯕꯨ ꯆꯦꯂꯞ ꯀꯣꯟꯁꯤꯟꯗꯨꯅ, "ꯏꯌꯥꯝꯕ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ, ꯂꯥꯞꯅꯁꯨ ꯏꯟꯊꯣꯛꯀꯅꯨ." ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗ ꯏꯉꯛ ꯉꯛꯂꯕ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤ ꯃꯥꯕꯨ ꯇꯞꯅ ꯏꯟꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯤꯠꯌꯦꯡꯗꯨꯗꯅ ꯌꯦꯡꯂꯛꯄ, ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯐꯣꯡꯗꯣꯛꯄ ꯇꯧꯗꯦ꯫ "ꯏꯌꯥꯝꯕꯝꯒꯤ ꯑꯩꯕꯨ ꯏꯟꯊꯣꯛꯄ ꯃꯥꯟꯕ ꯍꯣꯡꯂꯛꯄꯅ ꯇꯧꯁꯦ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯏꯌꯥꯝꯕ." "ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯑꯍꯦꯟꯕ ꯇꯝꯁꯤꯜꯂꯛꯑꯒꯦ?" "ꯇꯝꯂꯛꯇꯦ." "ꯑꯕꯦꯝꯃ, ꯏꯌꯥꯝꯕꯝ ꯀꯣꯛ ꯌꯥꯝ ꯁꯥꯏ꯫ ꯃꯇꯝ ꯈꯔꯗꯤ ꯏꯊꯟꯇ ꯆꯤꯛꯅ ꯂꯩꯕꯁꯨ ꯄꯥꯝꯃꯤ, ꯃꯤꯅꯤꯟꯁꯨ ꯇꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯅꯪ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯒꯦꯔꯥ?" ꯍꯥꯏꯔꯛꯄ ꯋꯥꯍꯩꯗ ꯇꯨꯡꯍꯜꯂꯤ ꯅꯨꯄꯤꯗꯣ꯫ ꯅꯨꯄꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩ ꯇꯁꯦꯡꯅ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯑꯀꯤꯕ ꯄꯣꯛꯂꯤ." "ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯏꯌꯥꯝꯕꯝꯅ ꯄꯥꯝꯗꯕ ꯇꯧꯈ꯭ꯔꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯗꯤ ꯏꯌꯥꯝꯕꯝꯅ ꯏꯐꯝꯗ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯟꯖꯥ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨ." "ꯅꯪꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ, ꯑꯩꯒꯤ ꯏꯔꯥꯟꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯊꯥꯖꯕ ꯃꯥꯡꯂꯕ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯗ ꯊꯥꯖꯕ ꯊꯝꯂꯨꯕꯒꯤ ꯏꯔꯥꯟꯅꯤ." "ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯌꯥꯝꯕꯝꯅ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯟꯊꯕꯤꯈꯤꯗꯕ꯭ꯔꯥ?" "ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒꯅꯤ ꯑꯩꯅ ꯏꯅꯥꯛꯇꯒꯤ ꯅꯪꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤ꯫ ꯆꯤꯡꯅꯒꯅꯨ, ꯅꯪꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯨꯍꯣꯡꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯅꯕꯨꯡꯁꯛꯅ ꯑꯩꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯒꯦ꯫ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯏꯕꯥꯅꯤ ꯂꯣꯏꯁꯤꯟꯅꯕ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯃꯤ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕꯁꯦ ꯍꯟꯖꯤꯜꯂꯛꯄꯗ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯗꯦ." ꯄꯥꯞ ꯆꯦꯟꯕ ꯋꯥꯍꯩꯗꯨꯅ ꯅꯥꯀꯣꯡꯗ ꯌꯩꯁꯤꯜꯂꯛꯄꯗ ꯂꯩꯁꯤꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯒ, "ꯑꯩꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯕ ꯇꯝꯊꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯪꯒꯣꯏꯕ ꯃꯤꯡꯊꯣꯜꯗꯣ ꯃꯤꯌꯥꯝꯅ ꯏꯐꯝꯗ ꯄꯤꯕꯤꯕꯗꯨꯔꯥ ꯏꯌꯥꯝꯕꯝꯅ ꯄꯥꯝꯃꯤꯁꯦ? ꯂꯝꯆꯠ ꯋꯥꯔꯛꯄ ꯉꯝꯖꯗꯕꯤ ꯀꯅꯥꯅ ꯃꯤꯡꯒꯧꯗꯨꯕꯨ ꯄꯥꯝꯅ ꯂꯧꯁꯤꯟꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯉꯝꯂꯣꯏꯌꯦ." ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯊꯔꯛꯇꯨꯅ, "ꯄꯥꯞ ꯆꯦꯟꯕ ꯋꯥꯍꯩꯗꯣ ꯏꯐꯝꯗ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯕꯤꯗ꯭ꯔꯤꯉꯩ ꯏꯌꯥꯝꯕꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯂꯧꯕꯤꯔꯣ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯐꯪꯕꯗꯤ ꯆꯪꯅ ꯁ꯭ꯋꯔꯒ ꯀꯥꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯍꯩꯗꯨꯃꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯕꯤꯅꯨ꯫ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯥꯏ ꯏꯕꯨꯡ ꯏꯅꯝꯃ ꯏꯃꯥꯅ ꯀꯣꯛꯁꯤꯗ ꯌꯥꯏꯐꯃꯪꯒꯣꯜ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯈꯤꯕ ꯑꯣꯛꯇꯕꯤ ꯑꯣꯏꯅꯕ ꯅꯠꯇꯦ, ꯇꯁꯦꯡꯕ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕ ꯉꯝꯖꯅꯕ ꯄꯤꯕꯤꯔꯛꯄ ꯌꯥꯏꯐꯃꯪꯒꯣꯜꯅꯤ꯫ ꯏꯌꯥꯝꯕꯝ, ꯃꯥꯡꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯍꯟꯗꯨꯅ ꯄꯤꯖꯒꯦ꯫ ꯌꯥꯕꯤꯗ꯭ꯔꯕꯁꯨ ꯑꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯏꯌꯥꯝꯕꯝꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯣꯛꯇꯨꯅ ꯅꯇꯨꯡ ꯏꯜꯂꯛꯈꯤꯕ ꯌꯨꯝꯁꯤꯒꯤ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ ꯁꯤꯗꯕꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩꯁꯦ ꯅꯪꯒꯤꯅꯤ꯫ ꯑꯩꯕꯨ ꯆꯟꯅꯗꯕꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯣꯡꯅꯦꯠꯅ ꯊꯤꯟꯆꯤꯠꯅꯕꯤ ꯀꯅꯥ ꯑꯃꯒꯤ ꯅꯥꯞꯄꯁꯨ ꯌꯧꯉꯝꯗ ꯆꯣꯏꯖꯥꯏꯅꯅ ꯀꯦꯟꯕꯤ ꯂꯩꯔꯥꯡꯗꯣ ꯑꯣꯏꯍꯟꯒꯦ ꯅꯤꯡꯕꯤꯒꯅꯨ꯫ ꯑꯩꯕꯨ ꯁꯥꯒꯩꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯏꯌꯥꯝꯕꯝꯒꯤꯅ ꯂꯣꯏꯅꯕꯤ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯕ ꯐꯪꯍꯟꯕꯤꯌꯨ ꯏꯌꯥꯝꯕꯝ." ꯅꯤꯖꯔꯤꯕ ꯕꯤꯈ꯭ꯌꯥꯗꯣ ꯍꯥꯞꯀꯦ ꯅꯤꯡꯈꯤꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯅ? ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩꯗ ꯑꯍꯦꯟꯕ ꯑꯃ ꯍꯥꯏꯕ ꯉꯝꯂꯨꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯆꯤꯡꯈꯠꯇꯨꯅꯁꯨ ꯊꯦꯝꯕꯤꯔꯝꯗꯦ꯫ ꯃꯥꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯟꯊꯖꯈꯤꯕ ꯄꯤꯔꯥꯡꯗꯨꯁꯨ ꯂꯠꯅꯕꯤꯔꯝꯗꯨꯅ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ "ꯅꯗꯣꯝ ꯇꯩꯊꯣꯛꯆꯧ,
नाइतोम थेमजिनजौ अवाबसु हाइबगुम कपचा हवी नुपी मादी पेना थेमजिनबीनब मागी कना लेत्रे हाइरिगुम